asigi maroiba pausing pizari. Sarkar asigi manungda apen penda khara leinaba khaktani athubada waroisin amadi puraklagani haina Chief Minister na fongdokre. Hojik leiriba political gi sarangnaba si lakliba numit humni marinida chap chaba ama khanglagani haina Delhi dagi ngasi halakkiba Minister TS Besujin na fongdokre. State Thaki Humra Suba Ban Mahasab ki Thauram Chief Minister N Birena Saruk Yaduna Churachandpur da pangthokre State Mafam Kayada Su Palan Tharom pangthoknakre. MGO M2 ki JSC na lauthokiba numit nini ki mass casual leave ki khongjang ngasi sangsinba hokre. Kurumzari Times of Manipur News miyeng tabiru bapuna mapu ARUNBALA na taramna oksari ngasigi maruiba pausing masakai na pizari. Hojik paliba sarkar asigi manungda charangnaba lairibasi athubada waroisin purakani haina Chief Minister N Birena fongdokre. Wafam asi ngasi lamsangda minor irrigation na paikhatliba RLI singda ising marang kaina laibra haina yengsin khongset amaga mari leinana paumi singna hangba wahangi pakum piraduna fongdokhibani. Paumi Singna Hangba Wahangi Pakumda Chief Minister N Birena Makha Taraduna Sarkar asigi manungda apen penda khara laibidagi hainaba wafamni athubada waroisin amadi puraklagani mapalda lairubaseng ayamba hanarakle state asigi hojik mayoknariba problem sing asida ahenba mieng sangli amaromda handak pangthokiba Lok Sabha gi mikhalda vote yamna fangkhidaba BJP MLA sing action lokhatkani haiba wafam asi miyamna lana sandokpani Center na kari tarokane haibadu aikoina haibungamde haiki. Basi sum hoy marai kainogumba khara sum haina ramina kari noidugi kanana kari pamino haibadu phongdong narbai wani huja ayam halangna rakheda laani da adu mathakta mayam su loi hana rakhe we have to concentrate more in the state issues huji drought so iba khoi ba tawdu mayam su khoi concentrate tawne ayam ba loina hana rakhra banida mayam gi sum opinion oini rumor oini center na natragana kanana kari tarokada ge du khoina haibungamde madu phangi da du sum mayam sum ngangna bu da pakhan sandongna boini madu concrete oiba leite Ising phangba mafam sing khangdok laga pamset sing hayengdagi pinana bahon ergane haina Chief Minister N Birena fongdokre wafam asing asi lamsang kendragi tongan ba mafam singda minor irrigation na paikhalakpa river leaf irrigation gi Fibam Singh Hakthengnana yengsinbaga mari leinana paumi singda fongdokhibani lamsang kendrugi MLA S Rajen yauna minor irrigation department gi official kyasu yengsinbagi khongset aduda saruk yakhi khongset aduna haibong pokpi lambal makhalaikai lambal awang laikai lamdeng yauna tongan ba mafam sing satuna yengsanki khongset aduga mari leinana Chief Minister N Birena makha taraduna Bharat ki oina ayamba state asi ikang thokpagi awaba mayoknari state asi gisu hojik phawbada ningthina nong taraktri minor irrigation gi makhada Khat liba RLI sing asida ising laibra haibadu yengsinba lakpani ngasi minor irrigation agri water resource yauna mifam ama famduna pumset sing leinanaba amadi ising singfam leiba mafam singda pumset sing hayengdagi pinanaba khanaragani haiki madai koi pam si kamna kamai tha pam leiraga su ising phangbam leitari ngasai gi noi uredra maklangi do ising leihogdeba ada turiel da or canal do ising leitari mukana roi adun turiel ising leiba aduga canal ising leiba jaga sing identify toksoga aikoi pam leinanaba pam taroga ngasi hayeng sida ngasi horen meeting laurone aduga hayeng maktagi adum pam khara draka leiba sing yen thongnabagi akoi decision laurone aduga marak tu da aikoi huji ground water di akoi direct tawraga tawbadi ngamgado mande adubu ground water in the future gi oirani adugo hujiki oina de koi pumping set lairaga kaino sing da anak pa turen gumba lokhong gumba ising leiba dam gumba dagi labuk da thadanabagi do maduda hana priority pige adagi amana ngasai nupi mayam hayo bodo koi gi lomi mayam na moigi hujiki normal di sangna changadamina problem leirani aduga hybrid kumba kedang duration ka tenba adu gumba gi fogdi sing haiba adu koi agriculture department adu gi dongka koi ready lai
ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯈꯔ ꯌꯦꯡꯉꯒ ꯇꯧꯒꯦ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯅꯣꯡꯁꯤꯅ ꯁꯨꯛꯇꯥꯃꯛ ꯇꯥꯔꯛꯇꯗꯅ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯗ꯭ꯔꯥꯎꯠ ꯁ꯭ꯇꯦꯠꯅꯦꯅ ꯂꯥꯎꯊꯣꯛꯑꯒ ꯁꯦꯟꯇꯔꯗꯒꯤ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯌꯦꯡꯒꯦ ꯑꯗꯨ ꯑꯩꯈꯣꯏ ꯀꯦꯕꯤꯅꯦꯠ ꯐꯝꯃꯒ ꯑꯗꯨꯒꯤ ꯁ꯭ꯇꯦꯞ ꯈꯔꯁꯨ ꯑꯩꯈꯣꯏ ꯆꯪꯁꯤꯟꯒꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯔꯒꯤꯗꯤ ꯏꯅꯞ ꯂꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯑꯩꯈꯣꯏ ꯑꯣꯜꯔꯦꯗꯤ ꯏꯟ ꯁ꯭ꯇꯣꯛ ꯒꯣꯗꯥꯎꯟꯁꯤꯡꯗ ꯂꯣꯏꯅ ꯄꯩꯔꯒ ꯊꯝꯃ ꯂꯩꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯑꯗꯨ से लमसा बालाइब खुनसदनी मरुइना हाइरिबा नुमित खरनी असिदा मणिपुरदा अखोगी नोंग लिग्ना ताबना मरम मोइदुना मणिपुर की अयाम मफम सिंह हुजी इसिंग फंगदबगी अवाब मायोगनरे मसिगा लोइनना इसिंग फंगदबना मरम ओइदुना लौ पानबदा अखोगी अयेतपा अमसुंग यादबना मरम ओइदुना लौमी क्यादि हुजी यामना अरुब फिबम अमदा लेरि ngasi अखोगी लमसांग केंदगी तोंगान तोंगान मफम सिंगदा चीफ मिनिस्टर यावना हथेंगना चतुना लेरिबा अखोगी इसिंग केनेन सिंग असिदा इसिंग कदाई फाव फंगी अमसुंग लौ उबदा यागदरा यारोइदरा हाइबि मतांगदा यामना हथेंगना येंगदुना अखोई मफम सिंग असिदा अखोगी इसिंग मनांग काइना फंगम मफम सिंग असिदा लौ नबगी पांबाई सिंग लौखली हाइरिबा स्टेट असिदा नोंग मरांग काइना तारक्तब तारगदी स्टेट असिदा ड्राउट थोले हाइबगी वाफम सिंग अखोगी चीफ मिनिस्टर ना थमलंखी कैमरा पर्सन लोलिबिन का लोइना पाउदम जरीबा नबकुमार खागोपम टाइम्स ऑफ मणिपुर लंबान नाकल अमरोमदा ngasi nungthil chief minister gi meeting makhada hojik nong chudaba asina thengnoriba awaba sing asigi matangda high level meeting ama pangthoktuna kupna khanarkhibaga loinana athuba matamda lokhatpam thokpa thabak sing paikhatnaba su lepnakre ngasi gi mifam aduda minister MLA chief secretary additional chief secretary MOBC principal secretary finance commissioner planning PSED agriculture secretary Water Resource Agriculture Director amadi Minor Irrigation gi Chief Engineer su sarugyakhi mifam aduda ising singnana ba pam chamagi mathakta lainana ba lawmi singda urea amadi fawdi fanghanana ba lepna kre hairi Delhi da chaluba state asigi luchingba kaya ngasi Imphal da thoknarakre Imphal International Airport ta thunglabaga paumi singna wari sanana ba honaba da speaker White Khemchana mahakti angangi mingchan ba chalubani amade mahak masadi karisu khangde hairamba natana wafam amata phongdoklamkidre adubu paumi singi wahangi pakhumda minister TS Bishwajit na Delhi da chaluriba si khatna sainana ba chaluban nate state asigi yaifana bagidama waroshin ama purakpa ngamna ba chalubani lakadoriba numit humni marini da chapchaba firep ama khangba ngamlagani haina haiki ai karimta khangde party da leiti ekhoji speaker ni कोई पुनमकी लोरिबा अखोगी दी नेशनल पार्टी अम ओइबनिना अखोगी लेरिबा पुनमकसिंग से सेटल तौमिना बगे अफबम पुरकनबगी चटप गाक्तनि मिसैदा खनबगी चटप अम होनति लेरिबा अखोगी वाखन माननम याय माननम दबे याय लेरिबा पुनमकसिंग छि अखोई लेरिबा मिओइबगी वाखलगी अदगी प्रजागे परसेप्शन द तोंगान बम लाई पोसि लाक्तन बथुन लोइसनबा अमदी अखोई मसेन पुन्ना अमत ओइना अमुक फजना थबकसि तौनबगी अखोई आदैदा पुन्ना मागी मागी अनिंगबा अपाम्बा मोट खेनबा मयाम द फोंदो कांदा वायन बस तब ताबनी अदुगी पोस्टदा अखोई चलुबनी अदुना नथिंग नो द पॉजिटिव सॉल्यूशन लाकनी दैट्स ऑल Hojik Ladiba Rasniti ki wathok asi imung manungi oibana karisu phongdongai leite adubu president rule lakani haiduna miyam na chingnawa foriba asi mi painingai oide haike Amaromda MLA Sobha Sandrana phongdorakpada Bhupendra Yadav ka wari sanakraba matungda mahaki oiba warol ama Ram Madapta thamluklagani amadi suksoi soidana numit humni marini gi manungda chapchaba wafam ama miyam da khanghalak haike Mengkiri pinning ay de do city BJP party ki manong ki perani da alliance ki ama ki problems na de so si hujik phau da yam thuna si problem si imong khanap ni da tum thuna soft hog ni thajab le ai thajab le de ai PRD lakwe ignore ga sender da su koi public mandate du khangdun le ni na si hek da PR thamni ai ai thajab yam wale penin discussion da koi MLA केम तो भी वाफम लेते रु यानिंग दबगी पोरम सिदा लैरी सिदा कोई अदुम लेंगना लैरी अनुगा कोई करिगुम मदी तो बियु हाइबनी कोई मणिपुर से गनामना मीडिया दा कोई मणिपुर फरी खोल या नेक्स्ट या की वाफम ददी तोदोंना हे हम स्ट्रेटली होइना सेंग हरबदा इसिनि नाउ मयाम अमा कार तुंग नुआइना टूर चल हलकदा हलकदा चाखुमदा चाक लेरमद्रबा अदगी चिंग लेतरबदा कनागी नुंगाइबनो मसिन मनाव नि खनरगनी बाबा नंग सोइजे कइनो कोइ थोकपदा लुदा समाय सिगी कइनो सिने हुजिक लेरिबे पोजिशन
MGNREGA gi thabak state asida numit masing yamna suba ngamdriba asi laingak asigi finance department na scheme asigi makhada lakpa senfam sing tangkhai ama fajinduna thamkhibana UC matam chana piba ngamdabani chatliba chahi asigi oina lupa crore Chamaga marifuga mathoi lak nimfugani thoi lising taragani pan kai thorakpagi manungda supnatagi lupa crore mawdra khak finance department na thadorokle haina RDNPR gi minister TS Biswajit na haikre ngasi numidang mahaki quarter da pangthokiba paumi singa unaba amada mahakna haike job card pari basingna masagi account da changlakpa senpham atopa miwaina lauthokle thabak mapung phana sudre haiba Wafam media da fongdok iba sigi matang da kupna yangsili department ki maikei dagidi job card holder sing da fangpham thokpercent from sing phanghanana ba masa masage account da niyam kai da halfly masi chenaba khak yaroi daba amani madugi mathakta su hauzik EFMH sanary social audit tawri mapung phana thabak suram daba sing nauna suhali haiki bisojit amakha tana haike thabak ningthina suram daba jila parishad pradhan amadi member sing kangkhatpa tawroi sabsana action lokhatkani job card holder sing nasu suram daba jila parishad Pradhan amadi member sing aranba tawba lairabadi wakat pirau hauzik phawbagi oinadi wakat amata lakpa leite jila parishad pradhan amadi member sing nasu mapung phana thabak sunana ba hona biu haike gumba pochi ngasi thololiba poche directly ISTB na ekoda mit mai panana ba maharak liba poche minister da nate hairiba pradhan sing jila parishad sing member sing da harak pani haibase isa isa na madu mit mai pangbiu kana gumra chumba torungani chumba dum lairungani chumdaba sing do karigumba akoina social audit tawringai da phangba matam da madu akoi lemna tharoi haibase akoi kanune aigi account changba paisa dubu aigi paisa do ai sibang dang pibirame adu lauthokre sidi moi masin yanaraga tawna pot tudi akoina haningna adu makarigumba humiliate Paugi Merkhan aten break amatang logzari 24/7 cab service oriba lamjingba cab service na miyang seba da lejari apamba service khanbiyu economic rate rupees 15 per kilometer standard rate rupees 25 per kilometer luxury rate rupees 55 per kilometer with base fare of rupees 40 Manipur gi district singi maruoina senapati ukhru churchanpur kakching more chandela chingba sing Chatanabagisu ataba mamalda book to Vibayaragani. Manipur gi Mapan gi Lamsing, Haibadi, Guwahati, Silong, Dimapur, Silchar na Singba Sing, Chatanabagisu book to Viyu, Loinana, Luhongba, Amadi Atopa Tabak Thorum ki Damaktasu, Akanaba discount Pizari. Hena Kupamaro ki Damak, contact to Viyu, Aikogi contact number 1800102795 Natraga 8794613154 Aikogi website www.lamjingbacafe.com Break matungda makhataba pau pizari Humra Suba Ban Mahasab State ki thakta ngasi Surachandpur gi Peace Ground da Chief Minister N Biren amadi Forest and Environment ki Minister TS Syam Kumar na saruk yaduna pangthokre Forest Department na sinduna pangthokiba thoram adu gi saruk ama oina Chief Minister na Luchingduna Ucharasu Thaki Thoramadu da Agriculture and Veterinary gi Minister V Hankalian Hill Area Committee gi Chairman D Thangzilian Haukip Manipur Tribal Development Corporation gi Chairman Bongjagin Balte Manureda gi Chairman Jingsan Hau MLA S Prajen MLA Ice Dingo O Lukoi Tian Haukip Dr. Chaltolian Amo Amadi TS Setter Burton Singbo Singsu Sarugyaki Thoramadu da Wangang Laduna Chief Minister na Miyam da Uthananaba Amadi Umang Koktharakpadagi Thingnanaba Appeal Tauki Sang Naina Leftana Utharabadi Chahi Ani Natraga Ahumda Lamdamasi Pungsang Sanba Ngamgani Haike Mahakna Hauzik Thangnoriba Global Warming gi Mipaiba Amadi Nong Changna Chang Naina Chudabagi Awaba Mayok Naribasi Aikoina Mamangda Wakal Tadringaida Taukiba Thabak Singna Ohelakpani Maramaduna Umang Kokthokpa Thingduna Usara Thajinduna Aikoigi Tungi Punsi Kalhorasi Haina Fongdoki Nong kanna taragadi loina lebak se kindarakani even aikogi Surachandpur gi khun tariba mayam se slide to gibe u leitrabni yambiyo please u than se u hawun se so that makhoi gi grip duna lebak se farga leiba After analyzing and after thinking all these factors, this time the state government, through Forest and Environment Department, we decided to shift our vision, our mission towards the hill districts. State government has already launched
Green Mission Manipur, which is going to be expanded in all part of the state. Forest and Environment Minister T.S. Syam Kumar na haikibada miyuiba aikhoina ngahaki oiba nungaiba amadi oizaba thiduna uwa kaya yantatuna manghale masina aying asa global warming gi chang aduki matik kahelakli aikhoina kauroidabadi uyan ba haibisi isani isagi yum thugai jabaga chap manai tungi mirol gi dama khudakta umong kokthokpa lepa amadi uwa kaya thaba horasi haina mahakna haiki laiba jaga jaga si isagi miku khrege nungaina bi damakta apama sing thugairapwa uyan thalakwa sina ngasi di asoba se thingam koi phangba hore masi mangali ngasi mangda family ba oden mayam nasu koi phamna koi gi ser humai humi si asoba isu mani kai na koi ngasi phamma humai humi ji kari gona habada akoi bi environment ji thugai do asoba isu mani to save it we all need to plant more trees and to save the environment only that we can control this government issue. Thaubal Forest Division gi meeting Makada Universal Friendship Organization Manipur KDCTA amadi Range Forest Office Kaksing Langkhaina puna kusamnaduna Humdra Suba Ban Mahotsav 2019 gi thoram ngasi wabagai thambal Singya the Laiba Buffalo Breeding Farm gi complex da pangthokre Let's Plant Trees Now is the planting time haiba team da pangthokiba thoram aduda UFO gi General Secretary Y Mairaba Angom and Sonjalian IAF Chief Conservator of Forest Government of Manipur Devla Laifrakpom IAF DFO Thaubal Forest Division as Samngo Range Forest Office Thaubal Amadi and Iboyama Range Forest Officer Kaksing Yauna Atay Miyu Kyana Saruk Yaduna Tongan ba Makhalgi Uchara Lising Amarom Thaki Ngasi ayuk pung taret tagi hauraduna Humdra Suba Ban Mahotsav 2019 gi makada DFO Jiribam na sinduna Jiribam gi manung chana laiba Harinagar Lamlen Gaukhol Amadi Laisabi Tolgi Mafam Singda Uchara Lising Tara Mangarom Thakre Uchara Thabagi Thoramasi Harinagar Lamlenda Hana Thaba Hoki U Thaba Sida KS Brojendra Singha IAF Chief Conservator of Forest T2 Nodal Officer CS Ibomcha Singh DFO Jiribam and Zentukumar Singh OC in charge Jiribam District Police TS Chamna Anal AC 7th IRB Jiribam RO Amadi Miyam Yauna Punna Miui Chanirom na Saruk Yaduna Uchara Lising Anirom Mafam Asida Thaki Thoramasigi Matangda KS Bojendra Singh IAF Chief Conservator of Forest T2 Nodal Officer na Fongdorakpada ngasi Uchara Thabagi Thoram Paikachariba Asi Humdra Suba Ban Mahotsav 2019 Thoronga Mari Lainana Pangthokpani Houzik Aikhoina Uchara Lising Ani Thajakre Makhatana Mo Gokholda Uchara Lising Nipan Amadi Laisabi Tholda Chara Lising Mangarom Mafam Ani Asidasu Thajaragani Asida Natana Uchara Frida Yenba Houjaragani Maramaduna Jiribam da Lairiba Miwe Singna Uchara Loba Yaragani Uchara Sing Asi Thabiduna Kaitaragliba Environment Asibu Kananaba Honaminasi Haina Prajagi Pukning Sing Sinki Ategi Kothol Laisabi Tholda Uchara Lising Tara Manga Thana Tarage Tobni Adu Koi Harinagar da Maruena Koi Security gi Now Sing ne Koi Forest ki ne local Prasasing ne Ati NGO Mayam Sanaraga Uchara Wagar Sing Anidi Thane Maruena Aduna atopa jaga su asina ahobani atom Harinagar Gotholga Moina Gopalga Laisabi Tholga so ko chatlaga mo hazaru dobani Division and Forest Officer Technopol Forest Division Asinduna ngasi Manipur gi mafam singda pangthokliba Humdra Suba Ban Mahotsav Kamari Lainana U Thabagi Thoram Border Town More Dasu Technopol District ki oina pangthokre Thoramasida Government Official Amadi Tongan ba Furup Kayagi Luchingba Singa Puna Saruk Yaduna Moregi Aston Science School da pangthokre Additional Deputy Commissioner M Rajkumar Commando Moregi DSPTS Thomas Amadi Range Forest Officer Moregi and Santosna Tharomasigi Maru Aibasing Oiki Amadi Moreda Lairiba MCM Ekodom ICC MMCM Tamil Sangam gi Mihut Singh Amadi Mahirui Singna Tharomasida Mapung Oina Saruk Yake ngasi Ban Mahotsav ki Thorom Asibu Haudok Tringai Mangoinana School Asigi Campus ki Akoibada Uchara Kaya Ama Thaki Tharomasida Saruk Yakiba Singda Uchara Kaya Amasu Khudol Tamki Tharomasiga Mari Lainana ADC Moregi M Rajkumarna ngasi pangthokliba Ban Mahotsav Thorom asida tongan ba mafam singda thariba asida khunai asida lairiba miyam da awareness pibani adubu thariba u sing asibu mapung marai fanana ba yokhatuna tungi charol surol singda masigi kanaba singi matang da awareness kaya ama pibaga mathau tari
Masida lamdam asida laiminariba furu khudimagna afaba environment ama purakpada achauba thodang ama lauduna punna saruk yaminasi haiki. Environment ki society ki masing kanara pot asibo koina punna yokhat minanaba hojik amasung future ki damta khallaga masimakchi koina ema ma thamaga pangthok sabani masida public na madi moriya ki lairibam pum khudimagta awareness amasu haunanaba amajing tungda hena u chara thaba ngamnanaba madu koina yokhat pangamme haraga aingba environment ama yamna shanti laiba yamna peaceful oiba environment ama koina phangba ngamnaba madu pandam thamsi masidi Humdra Suba Ban Mahosab Thoram Sandel District ki Oina District Forest Division Sandel na Sinduna District asigi Liwa Sarai Village Fungchung Village amadi ke Filen Village ta u chara lising tara manga rom thaduna pangthokre Liwa Sairel Khulda Khul asigi Khunja TS Sungswangi Lamda u chara lising manga rom thaduna hogdokhiba ngasigi thorom aduda Conservator of Forest Northern Side Loitongbam Lukhoi ADC Sandel ki Executive Member TS Kanlun Anal ADC Member SS Manglem Amadi TS Willingson Anal GFO Sandel SF Ningchan Hoi MFS Yauna Atemiu Kiana Sarugyaki Thoram Aduka Mari Lainana Conservator of Forest Northern Side Loitongbam Lukoina Fongdorakpada Umangna Ikuigi Tawaini Umang Yaudana Ikoi Hingba Yade Maramasina Umang Yokatpa Amadi Ngak Senduna Thamba Habasi Forest Department Kaktanatana Miyam Punumaki Taudangi Haike Umang Habase Akoigi live ni Umang yaudana koi hingbe ade aduna hariba umang sing sibu yokatpa masibo khoina protect to ba se akhoi miyam praja punmage thodang ne habse aina miyam punna thamjire Division and Forest Officer Kamjong Forest Division Amadi Ramrai Village Authority na Senduna District Level Humdra Suba Ban Mahosab 2019 Ramrai Eco Park ta pangthokre Thoramaduda MLA K Laisiona Luchingduna Sarugyakiba Singna u chara lising amahena thaki RK Amarji DFO Central Forest Division and Mieng Makada Forest Department Amadi Haiboxing Akoibada Lairiba Club Organization Singa Puna Haiboxing da Usara Kaya Amasu Thakre Paugi American Atet Break Amatanga Luxury Pabiyu Nainabiyu Tanabiyu Lamjingba Times Makhal Mathelgi Khudol Maru Oiba Pau Local National International Sanabungi Paudam Mahiroi Singinamak Maitai Mayekta Akanana Mapung Faraba Paung Singba Lamjingba Times Isa Isa ki Pau se Thadariba Hawker Singda Haibiraga Lobiba Yaragani Break Matunda Makata Paugzeri Joint Administrative Council of All Manipur Government Employees Organization MGO Amadi All Manipur Trade Union Council Tukna Lautokiba Numinini gi Mass Casual Leave Kongjang Asidagi Sangsinba Hokre Babu Prada Laiba JSC gi Loishangda Pangthokpa Paugi Mipam Amada General Secretary Laitonjab Bikena Fongdorakpada Pension Asi Chahi Tara Khudingi Revise Tawgadabani Adubo Hosik Piriba Pension gi Senfom Asi 2006 ki Chatnaba Hokibani Hokiba Chahi 2006 tagi Tarek Suba Pay Commission Chanahan View Haiduna Lakiba Ngasi Fauba Fanghandana Lakli Mahakna Makatarudana Hokiba Chahi 2000 July Kunipanda Principal Secretary Finance na Thokiba Order Amada 2016 dagi Fangfam Thokpa Tarek Suba Pay Commission gi Kanaba Singh Adu 2019 dagi pre-revised rate Chatnagani Amadi 2020 da cash payment Tawgani Haiba Wafam Singh Yauri Anoba Pension System gi Makada Sanglakpa Employees Singh da retire Tauraba Matung Natraga Laikhidraba Matung da Kanaba Singh Fanghangani Haiba Si JSina Matam Sana dagi Toroklaba Demand Singh gi Onna Tainaba Amadi Masi Yamna Maring Marangba Waiba Amagi Mawong da Tholokpa Order ni Haiki Thawong Asibu Yaningdaba Utuna Ngasi dagi Numinini gi Waiba Mass Casual Leave ki Khongjang Asi Sangsin Bani Haraduna Bikena July Tara Fawbugi Manungda Order Asi Review Tawdrabadi Thabak Lepagi Khongjang na Singba Akanba Khongjang Kaya Democratic Protest Sangsin Lagani Haina Haiki Panbayai Thabak Lepagi Khongjang Mamang Dasu Sangsin Ba Laikhrabani Adubu Election Code of Conduct Laikibadagi Handoktuna Lakpani Suman Mapumwini Yingabada Handak Moina Toy Order City Mapumwini Yingada BJP government na election Mamangda vision document ga hapiba 7 central pigi kanaba se manipur leba employee section khunimak ta kanaba pigani family pensioner amachung pensioner sinda ga haiba wahi moina hajariba moina wasak chariba singdugi ona tainaba da order ji lak bai da masi bune hoina khoigi JC of M2MGO na masi order ji bune hoina ngasai ge khoi yaba ngamoi masi review to biyo na haiba hamje khoina praja section khunimak amachung employee section khunimak ta JC gi Maikaidagi Akina Haiba orders Semtopuna Nasagi Wafumji Tamzabadi
MP Babanandagi Miyoi Singni Haina Singnaba Singna Imphal Times ki editor Rinku Khumuk Sangda MP gi maramda pau phong lubagi dama ki han khangalamba thawongbu All Manipur Working Journalists Union Amjuna yaningdaba phongdokre Constitution na piba freedom of expression and speech ki hakta singnarakpa singi mayokta Amjuna lefkani haina union asina thadrokpa cherol amana hairakli Imphal Municipal Corporation IMC gi Mayur Oriba L Lokesur gi mathakta opposition Kangbuna no confidence motion thangalingai sarakta ngasi Deputy Mayor Oriba Ward number 25 ki corporator Sujata Faumai Deputy Mayor gi famdagi tokserage haina Mayura che pisan kre Tom Tibina fangba pauda nungthil pung ama khara helakpada pisin kiba tokpagi serol adu Mayurna ayaba pi kibra haibadudi khangba ngamdri tokserage haibagi serol pisin kiba asigi matangda Tom Tibina corporator adugi Major Khulda laiba yumda chatuna unaraba amada corporator Sujata Faumina haikibada mahake haksangi fibamna maram oiduna Deputy Mayor gi famdagi thadoknanaba warep lobuni adubu BJP party dagi tokpagi wafamdi laite haike aise health ground dagi phamje thadok jabani adu handak party topa dagi mi tarani panse mapanda makoi kem tawrga leire haina tai akoi asomda na minority oiraba adu aigi health ground su madam oiduna ai step down tawrge haina khanjabani aduga ngasi aina resignation pisan kibani tauba taudaba dudi hauji phaudi moi aingonda khanghalakpa leitri aduga ai BJP da so dum laini ai BJP party da di ai change tawr Diwalalenda Laiba Manipur Creative School MCS ki Miyoi Singdagi victim gi imung manungna nampu safuda soilahowi haina ngasigi print amadi electronic media singi khuthangda MCS Director Administration Muhammad Riaz Ahmad na phongdokibo wafam adu aranbo wafam ni haina Lilong Thobal Municipal Council gi Vice Chairperson Muhammad Islau Rahman na maral sirakli me ahumda thokiba laibak thiba thodok amada Lilong Saubok Arapti dagi MCS ki mahairoi sokpadagi Maramda ngarang media da phongkiba pau adu yaningdaba phongdok paga loinana Lilong Araptida ngasi pangthokiba pau gi mifam amada Islau Rahmana tha asigi kunda Tas Ahmad victim gi mapa gi yumda councillor member amadi laikai gi ahal laman single loinana MCS ki mioi singa famine duna laibak thiba thodok asigi matangda waroisin porakna naba khana nainaki haiba mifam aduda school gi mioi singda karigumba hanjinba thabak amata sathakiba laite Riaz Ahmad yauna phongkiba mifam aduda waref sing longnaki waref sing adu ai base oina thamsi haina school gi mioi sing adu da hairak padagi iraga soi tauna khibani adubu masa masa gi maral sing adu na thaina na ba hona bada aran ba wafam kaya phongdorak pa si yamna laibak tibani asigumba oida ba wafam sing asi matungda phongdok pirakanu haina Islau Rahmana phongdorakle founder ikoi gi rais amat hairisi asuk yamna machin thiriba asikari gino ai print media gi maike da ai mahak na mak sentwaningi masa masa gi maral simbu kusanaba hona bada oidaba wahai sijenaroisi chumna changjaraklaga soikhibadu soikhre aikhoi ama hanjalakpa ngamhodre hairaga karino karai makani kamto sige bhaya hangnaraga mar opang gi thakta aikhoi solution purakpa pamnaba amakaso hanna ina tang kunga taruk thana khibam numitchi dagi amaka numit nini amaka aina matam pijaki hariba matam masidasu mohoina adugi response amamu lakhidre adugi makhata bada mayam sina sauna pa amama keno tropodagi JC ama semlaga hariba 이거기 개노시 아마 다즈윗 안사기 프로세스 아마 시딘 프로테스 하우자키버니 Ngamkhai Kanbalub Jiriwamna Taugani Tauramba Ban Adu Handokre Ngasi Nungthil Ngamkhai Kanbalub NKL Jiriwamna Sinduna All Manipur Student Union MSU Jiriwamgi Office ta pangthokhiba pawgi mifam amada NKL Jiriwamgi Chairman S Susilana phongdokhibani mahakna demarcation gi matangda Jiriwamgi CSO Singna Ban Taugani haina Tauramba adu lengakna thajaba ama pirkpadagi ban adu handokpani haina makha takhi Y Ibomsa Singh co-convener NKL Jiriwamna phongdorokpada mamangda pisinkiba memorandum kayada Haizakiba Singi Matangda Wari Sananaba Pami Amadi 2006 da Jiriwamgi Miyoi Amata Yaudana Taukiba survey aduda base Tauraga Makhatana survey Toba Yaroi Puna Paminaduna Wakal Taminaduna Amana Amabu Ikai Kumnaduna Amata Oina Himinasi Haina Phongdokhi Mamangda Ticket Kiba memorandum kaya Haizakiba Akoi Mokoiga
फमीनरगा अखोई जाम फ्रुटफुल ओइबो टेबल टॉक में तबो पामी अदुगी पिरिति पे होमो लेते अदुगा एकोइन हाइजेकिबा 2006 की मोइना गेजेट थोकिबो नोटिस अदु मोन बेस तौरगा अदु समा मखा तारबोदसु अदु मोन सर्वे तौबनि हाबु अदुगी पिरिति अखोइना अदुगी पिरितिसु अखोइना अदुगी एगेंस्टसु लाइगनी मरामदे अखोइना हाइजेनिंग पुनः फमीनसी अखोइना करिगुबा अखोइ लालमे मखोइ रेस्पेक्ट तौबनि मोइना लालमे अखोइ रेस्पेक्ट तौ अदुगा अखोइना फ्रुटफुल ओइबो रिजल्ट मोनि पुरपलगा अखोइ अमा नुसिसानना अमा पीसफुल ओइना लाइबा अखोइ प्रजामा ओइना हिमिनसी हाइबा अखोइ हमखोइ के मदुतेगी अखोइ खंदे टेक्नोपोल डिस्ट्रिक्ट की एम रिंगपान खुलदा लाइरिबा खुंजा सिंगना हंदक लौ उननबा हारगी लौबदा आधार अमदी पता पाइद्रबदी डिस्ट्रिक्ट हेड ऑफिस तगी हार लौबा यारोय हाइरकपबु यानिंगदबा फोंगदोक्रे ngasi एम रिंगपान खुनगी कॉन्फ्रेंस हॉल दा पांगथोकपा पावगी मिफम अमदा खुन असिगी अथॉरिटी ओरिबा एसपी अंगाइना हाइकेबदा लैंगाकना पीबा हारगी ममल लोपा चनी ग हुंफुग तरुक असि साथोक चसिंग खुदोंग चादबा लैबना अनकपा कैथेलदगी लैबा मतमदा अपीबा ममलदगी यामना हेना लुपा चमापनदगी लिसिंग पीदुना लैबा नतना अतोपा पांबै लैते थौबाल डिस्ट्रिक्ट की सलुंगफमदगी सुपनतगी किलोमीटर अमा मखाई खक संगसिलगा लैबा खुल असि टेक्नोपोल डिस्ट्रिक्ट की हेडक्वार्टरदगी हार लौबा चटपा मतमदा सेन हेना चंगबना अनकपा कैथेलदगी लौबा ताई असिगुंबा खुदोंग चादबसिंग असि लैना मरी लैनबसिंगना अनकपदा सिनबिननबा लैंगाकी पुकनिंग सिंगसिलगली महाकना मखा तारदुना हंदक लैंगाकना पता पाइद्रबदी हार लौबा यारोय हाइरिबा चिंगी लौमी सिंगदी लौसान लौ उबनीना पता पाइदबनीना अनंबनी मसी याबंग अमलोय अमदी मतांग असिदा खरा येंगथोक येंगसिन तौबिगदबनी हाइना हाइखे अखोइजिददी अखोइगी मेन रोड फावबा अखोइगी फजन नुंगाइना सिंगलिंग फावबदा थाना थाबा ngamdadana hingi aduna sigumba problem mayamse khunna mayoknaraga hingibani ngasi फावबदा यामना चावरबा problem हाबिदि हारसे अखोइ वांजिंग मनाक्तदा सरकारना सिनबिरगा फंगहानबियु हाइबसे अखोइ खुंजासिंगी डिमांडने अदोगे पेंदबसे फोंदोकचबने डॉक्टर अमसुंग नर्स सिंगना अनाब सिंगबु नुसीना लोइनबिबा कथोकपा अमदी अखंग कनबगा लोइनना थबक तौरबदता मियामना थाजबा हेलकनी हाइना हेल्थ मिनिस्टर एल जेंतकुमारना फोंदोक्रे इम्फाल ईस्ट खेत्रगांव केंद्र की मनुंग चना लैबा थंबाल खोंगदंगसी NHM की मखादा थंबाल खोंग हेल्थ एंड वेलनेस सेंटर हांगदोकपगी थौरमदा वाफमसी फोंदोकलदुना मिनिस्टर जेंतकुमारना मखाताना हेल्थ खगनतना वेलनेस की मरमदसु हौजिक्ति मियामना पुकनिंग संगबा हौरकले मरमदुना लमदमसिदा लैरिबा PHC CIC सिंग खक्तनतना हक्सेलगी मतंगदा मपुंग फादबना मिनी हॉस्पिटल की थाकता हेल्थ एंड वेलनेस सेंटर असी लिंखटपनी हाइकी OPD ANC सेंटर इम्यूनाइजेशन रूम लेबर रूम अमदी लैबोरेटरी सेंटर ना चिंगबसिंग खुदोंग चाबा पीरिबा हेल्थ एंड वेलनेस सेंटर अदु हांगदोकपगी थौरमदा बालनुमांग IAS प्रिंसिपल सेक्रेटरी हेल्थ एंड फैमिली वेलफेयर अमदी सरसेक्स सिडवा डायरेक्टर हेल्थ ऑफिसर USAID इंडिया मिशन न्यू दिल्ली सु सरुग्याकी मिनिस्टर ना सेंटर असिगी लैरिबा अवार्ड अपासिंग सु पिननबा होनरगनी मसिदा लमदम असिगी मियामना सु कोऑपरेशन पीबीबा तंगाई फदबा लै लोइनना सेंटर असिना पीरिबा कानबसिंग असिबु लोबिदुना हक्सांग फबा नादियक्तबा मतिंग लैबा समाज अमा सेमननबा होनमिनसि हाइखे हाउसहोल्ड दो अदि इमु मनुंग दमदुना तुमी यो फमुंग दमदो वरी सानरुसु किचन दो वरी सानरुसु माइ बाथरूम दो वरी सानरुसु अनांग दिन सिदे एडवाइस पेबिरमु नोसिनो सोपिरमु अहनसिंगदा नंग गुड सेशन पिरमु मतंग दो मादोगेदा मोय नंस अमतने खलदि अदु मतंद्रदि मेबु ट्रांसफर तोगे हाबा कांदा हुइगी सेक्रेटरी दा अनोंदा प्रेशर लाते सगन अदुगी नुपी दो अदुगी डॉक्टर दो अदुगी नर्स दि सी ओ ही द बेस्ट डॉक्टर द बेस्ट नर्स दैट वी हैव अदुना कमा दोगे मदु मा ट्रांसफर तो बियर हर कनी वो अदु मदु दा कमा दोगे दा अखोई नो कनी डॉक्टर सु क्या फरे बिजान मा क्या चलो बिजान हाइबो नो कनी वो नो बाय ब्रेक फिल्टर तो लगा इंजिन लगा तो नतमा असेंबली प्रजा हाय तो नहीं पाई मन के दबे नो द बेस्ट जज व्हाट इज ऑफ जज है करा नो हाय बता के प्रजा से मापलक सुबा लायोय क्रबा इमा पेबम ओंगबी चाउबी देवी एकपम ओंगबी मोमोन देवी अमदी खोमद्राम ओंगबी इंदुमनी देवी अहुंगी निंगसिंग नुमित ngasi the dedicated free mothers trust na sinduna kwakatel akam laikai community hall da pangthoktuna haikat laikat tamduna ikai khumnaba utkre thoramadu da sarugyakhiba hanagi nauriya pakhang lakpagi MLA RK Ananna Manipur da thokliba wathok asi thengnanaba apunbagi thauna ama changi thauna faraba ima ibel
mayamgi tung induna aikhoi punumakna lamdam asi kanminasi haina fongdokhi thoram adugi saruk ama oina class 10 amadi 12 ki mithoi mihen tarak laba maheroi singdasu asamba khudol pot piduna pukning thagotkhi Indiaga pagi oibi yanaba mayam ama fremo agreement nak samba mayam slay no se koi takka kai tor kada ga hai se koi ngasi su hayeng su kai tor kada ba se koi adu mase koi tum bayad na ngasi kotha bayad le ha dai ngasi koi theng ba sange ngasi ma se pi bi thona agar lo yo lai lo ba le ba ki tab tak thum ro mayam sing pi bi ro thona se si hai ro ni ngasi koi theng no ba ngare ta jar de le koi ngasi Manipur mayam da siu ban no sida no no ba koi da tabam thok pra hai ai na thasa jai koi na thasa jai hai ba dai tabak ma thok ka ma da kappal law ba lang rai ka kappal budi thok jai da theng da thok ro ga Sigi se do kato se kato pun dah seru kato orang itu cuma dia awak pun saya kau pun nak kau mani kau ni amgi amat tu iba aceh fir tu iba kita ni dia dah itu macam ni. Malem gi oina pangthokpa World Doctors Day ga mari leinana ngasi HDFC Bank na Jenims amadi Rims ki doctor singda khudol pot sing pidana ikai khumnaba utkre HDFC Imphal gi staff kayana hospital ani asida chatuna doctor singda khudol pot sing khudol tamki HDFC Imphal branch ki manager Gopeshwar na haiki bada Doctors Day lakpaga loinana doctor singna miyam gi seba tawba adubu sakhangduna bank asina ikai khumnaba utpani haiki Masih dokter isi doctors singna suk sanglo matam sigi na service praja gi myam gi awa myam sacrifice tor kanda muni seva tor purisi matungina koin doctors worlds day amagam maile na koin just appreciation thagat po hai khaktang gi oina koin lakjarga small lot of love of token masam khatang koi pijabni sigi dajar sai khuting doctors day dum lakpan koi doctors myam thagar wahi oina koi dum chatla una ICAR Biotechnology Ranchi Jharkhand gi miyang makhada Krishi Vigyan Kendra Imphal West ICAR Research Complex for North Eastern Region Manipur Center anina khusam naduna ngasi dagi hoduna numin ini chupna pangtokadaba capacity of building and input distribution of scientific cultivation of high yielding rice varieties under rain fit condition for doubling farmers income high naming thonba thoram ama pangtokre thoram hodokpaga mari lainana chief guest ki warol piraduna Dr. Tilak R. Sharma, Director ICR IIAB Ranchi Jharkhand Hai Madudi Manipur Fangliba Chakhau Asi Asuki Matik Magulai Masida Iron Marang Kaina Yawi Amadi Cancer Laina Layang Bada Yamna Chauna Kanaba Piri Haiba Yauna Wafam Kayam Su Fongdoki. And the challenge with the scientists is to develop varieties which can do better even with the limited water resources. And also we need to develop varieties which can do well even under summer conditions. As told that we have a variety, we can be sown late, even if there is flood, it can still withstand the summer's water conditions. So that is our challenge, and our scientists are really working hard and developing varieties which are suiting to the needs of the farmers. Bharat Pumbada Digital India Haudokiba Chahi Mapung Parak Pagi Palan Thauram Ngasi Imphal Akam Pat Talaiba National Institute of Electronics and Information Technology NELIT Ki Anoba Seminar Holda National Informatics Center Manipur Software Technologies Park of India Imphal Amadi Common Service Center Imphal Gapuna Kusam Minaduna Pangthokre Pangthokiba Thauramadu NELIT Imphal Gi Director TS Prameshwar Singh NIC Gi State Informatics Center Officer K.S. Ranjan Singh Amadi Mari Lainaba Tongan Ba Department Singi Thomi Kayasu Sarugyaki Palan Thoramaduda Sarugyaki Ba Information Technology Government of India Gi Commissioner Suman Singh na smartphone gi oina thokla iba app Anobu Singh asi misam na khutloina sizinaba tarabasu government sector da thopuriba thomi singi oina di aduma khutloidaba amani kanaba loba ikhang khangdana lairiba Haibada Haiman Batokloi, Hariba Epsing Asi, Season Nanaba, Harubada, Tangai Fadana, Tonganba training Pidaba Yade, Haiba from Adumak, Tamlaktaba, Nate, Masima Gamna live activity, Haiba Yano, from Kayam, Su Fundoki. Applications land up in public domain. People just pick it and they just start learning it and they just start using it. No training is needed. When the same applications are given to us, our people in government, then we say like, oh, we have to conduct training, we have to, it becomes so complicated. Point is not training people. Point is not telling people are very smart because they don't need any training.
People just need something useful in public domain, and people use. Digital Indiana government ki scheme singi thabak thauram singda khumang sauksin kiba khudingmak khangminabagi pandamda DM dashboard haiba website ama hangdokpa amadi Bisnupur district ta Digital India hongdokpagi chahi farakpagi Digital India gi ahanba kumon mini secretariat complex ta leiba DC conference hall da ngasi pangthokre district administration Bisnupur Department of Information Technology National Information Center amadi CSC singna Sinduna Thorom Adu Pangthokpani Thorom Aduga Mari Lainana ADC ASLS na Fongdokibada Digital India Sina Tongan Tonganba Thabak Thorom Singda Kanaba Kaya Piduna District Asibu Mangzin Thaba Ngamba District Ama Ohenbada Chawna Mateng Pangki Hiramasida District Asida Laiba District level officials saying amadi staff khudimak na mateng pangnaduna punna hona minabadagi ngambani haike ayamada afabada shithani adu masi digital India sibejo ada pada mada mesi kan mang tak selaga itu ai tadi masi jo apa yang si operation nama tina raga apa yang officer si apa yang sudah ahli expert si yang tum chalera raga apa distribution nama apa yang Pawgi merthan atin break amatanga laujari Chakhumgi kolik singbu mafam chana taru tanana thamnabagidamag laizare nungzengi stainless steel na chanjaba modular kitchen loina na kitchen trolleys amadi makhal kayagi kitchen rack singsu nungzengi outlet store kaisampat laisom lerak machin mayai lambidagi fangbiragani hena kupamarol gidamak aikogi phone number 9077124214 da contact tawirau Break matungda makhataba pau pizari Imphal West Sangai Purong da Laiba Heritage Foundation of Mankind Imphal da numit mangani chupna chathagadaba thematic exhibition of traditional embroidery art of Manipur ngasigi Rashtriya Manav Sangrilaya Bhopal gi director Professor Sarit Kumar Chaudhary na hogdokre art exhibition hogdokpagi thoramaduda Professor Sarit Kumar Chaudhary na hogdokkibaga loinana awang nongpok lamdam sing asi fisa lonsa sing asi mioi bagi punsirol ga atuki matek nangnaba mari lainabaga loinana laitin gi kanglon kaya amadusu yamna maru eba lamdam sing ngaktani haina fongdokkibaga loinana ISFM gi member secretary Dr. K Sovitana handak pangthokliba thauramasi handaka thana anirak subani mamang da Rashtriya Manav Sangrilaya Bhopal gi miyeng makhada amurakti numitarani gi oina pangthokkiba laikre pangthokliba thoramasi fisalonsa gi aesthetical value piba khaktagi wa natana miyoibaga amagi gi akoibada lairiba lengli paliba sing asiga kadai fawba naknabag mari leinabage haibado ngasigi mirolna khangjinminabagi tanja adusu piribani haina wafam kayamsu fungdokhi tradition that remains one of the key defining feature for all the northeastern states. And so far the Manipur is concerned, anybody comes to Manipur or having some understanding about this state and its art and creative heritage, they are aware about how weaving is so important in this state, not only in day-to-day life, in terms of their tradition, in terms of their ritual. Now in this exhibition we have found that there are many intricate designs we are gradually fading out from the societal base. They are trying to revive it, and we feel that that is an exceptional step forward to look at and try to revive for the revitalization of our different cultural traditions. Not only this exhibit is highlighting the aesthetic value of the embroidery art of Manipur. When we go in a different study, we can know that this embroidery art is very abstract art of highlighting the social hierarchy, the aesthetic appeal, and the religious ethos of our society. By organizing this 5-long exhibition on the embroidery art of Manipur, it will give a very good appeal to the people of Manipur about the richness of our heritage, and they will feel in their mind to preserve and protect our culture for the posterity, because this is the only media to highlight our identity, highlight our civilization, and this is the only binding force of giving our unity.
ngasi Jiribam Municipal Council JMC Jiribam na sinduna Jiribam gi multi utility complex ke auditorium hall da Swachh Survekshan 2020 gi makhada 100% door to door collection and source segregation of municipal solid waste cum distribution of twin bins to households thoram ama haudokre thoram aduda Robert Singh Khetrimeum IAS Deputy Commissioner Jiribam na aikoina aikoi gi laifam safam asi lunana na thamba haibsi aikoi isagi kananabani aikoina Chathokliba Hundokliba Sina Mok Aikoida Kanaba Fangi Habisi Aikoi Kangzade Aikoina Aikoigi area Luna Nana Tamba Habisi Aikoi Miamna Amata Oiraba Matamduda 100% Luna Nana Tamba Ngamgani Aduga Aikoina Hundokliba Fata Haudi Sing Asi Amuka Aikoigi Kananaba Oigani Hype from Chana Hundopiu Haiki Lion Lakpam Suruti Kumargi Yaifaba Ayuk Koba Siring Lyric Lakpam Publication Asinduna Lyric Makum Hangbagi Thoram Pangtokre Lyric Makum Hangbagi Thoram Adu Hozai Girls College Pangtoki Thoram Aduda Isemagi Editor Dr. Furisabam Biramanina Chief Guest Oina Amadi Dr. Sano Retired Chief Medical Officer na Guest of Honor Oina Sarugyaki Lion Lakpam Suruti Kumargi Yaifaba Ayuk Koba Lyric Asi Dr. M Asarani Assistant Professor Hozai Girls College Amadi Khetrimeum Ranjan Head of Department Manipuri Rabindranath Tagore University Nam Masak Takpikhi Panbayabadi Lion Lakpam Suruti Kumar Ngasi Fongni Ba Lyric Asina Mapan Subni Aiba Lion Lakpam Suruti Kumar Sahitya Bhusan Dr. Ambedkar Fellowship Award B. Tikendrujit Memorial Lifetime Achievement Award in Literature Amasung Arambam Samarendra Memorial Lifetime Achievement Award na Chingba Lemzaningai Oiraba Award Kasu Ikai Kumna Kraba Misakni Social Welfare Club Khangabok Thobal District na sinduna handakta haidokiba ko sem bosem da mark wangna fangduna mai palakraba mahiroi sing yauna need amadi G exam da loinana tongan ba professional line amagi sanabagi lamda mai palakraba Khangabok Khungangi Mahiroi Singda Meritorious Award Lantokpagi Thoram Amang Ngasi Khangabok Mayai Laikai Community Hall da Pangthokre Thoram Adugi Mangoinana Ngasi Aikhoigi Malem Asida Honglakliba Aing Asa Ising Nungsitki Fibamgi Matangda Mahiroi Singi Oiba Painting Competition Amaso Pangthoke Loinana Makok Mathang Taraba Singda Mana Mathum Sing Lanthoke K Club Manipur Amadi Department of Foreign Language Manipur University Anina Kusam Naduna Korean Culture Week Kamari Lainana Korean Culture Bu Lamdam Asida Lairiba Naha Singda Hena Khanghanabagi Wakalonda Ngasidagi Hoduna Tha Sigi Manga Fawa Numit Mangani Sathagadaba Korean Culture Gi Workshop MUG Department of Foreign Language Ta Hudokre Workshop Hodokpagi Thoramga Mari Lainana Department of Foreign Language MUG Assistant Professor Dr. Eromitana Lamdam Asigi Nahasingna K-pop Tamba Khaktanatana Makoida Korea ge lol culture amadi chinja ki matang da su hena khanghanabagi pandam da Korean culture workshop asi pangthokpani haike relevance na keno loan khatang tamba natana as culture su yauna taminadar di yadabani na ngasai mayam manipur da di K-pop oina yam kanna phawbosigi maung da chum uraga koina culture gi maung da su khitang introduce on na bagi tambina bagi na sinba program oise daida akoina se tamdoi language classes ahum adagi taekwondo K-pop degi chechum moi fan dance aduga keno Korean food making class si sing sine koina workshop sigi makada 5 days ki sinjari se Lamdam asigi nupa masa amadi nupi masa kayana saru gyabagal loinana makhoida Korean language fan dance K-pop dance amadi Korean food making gi maramda akhang haisingna takpi tambigadoriba workshop adugi matangda workshop ki project director amasung Korean foundation gi visiting faculty Professor Lee Hong Kyungna Lamdam Asomgi loan asi Korean loan ga manaba kaya lai haina phongdokpagal loinana Korean culture gi matangda hena khanghananaba sahi asidagi hoduna workshop asi sahi khudingi pangthoklagani haiki The Manipuri people love Korea so much, but I think from Korean government side, we didn't do much for them. So I made this kind of the workshop for them to experience the Korean culture and Korean language and Korean food also.
Food Authority of Manipur na ngasi Thawal District ki akoiba mafam singda sathakiba thijin humjin bagi thabakta Thawal ningomamda ising hanfam amadi yonfam sing oiriba ireima package drinking water ki bottle kaya fagat kre ising bottle sing adu thamfam thokpa ising thadana Thafam thokpa ising thadana yolambadagi fagat kibani hiramasgi matangda paumi singa unaba amada Health Services ki Director Dr. Rajona wafam kayam su fongdorakhe Masi akoina isingida nate atopa kwa OBI kwa jara OBI eni OBI adagi koigi tobeko OBI masi mayam se koigi Manipur government ban to ko samadi masi akoina sida brand nataga yon brand habsi akoina marak tanjin Thama sumna satharakhiba Summer Theatre Workshop for Children ngasi MDO gi hall da loisin kre National School of Drama Theatre in Education Wing Tripura na sinduna pangthokiba camp adu loisin bagi thoram da sarugya kiba theatre artist Irom Robindrona wafum kyam su fongdokhe sida akoina horakanda akoi societies la kari tawrige haidu khangna gi masaka makka lena magi personal development adi Yang mana kita nak aku nak train nama, aku nak exercise nama, activities nama sini. Masih ada activities nama. Nambol Kendra ki manung chanba leima pokpom awang laikai dagi Soram Gojendro chahi kulhumdoi na Cardiff Walls England da mathang tha July 13 tagi August ahum fauba sathagadoriba Homeless World Cup 2019 gi damak salam daida miyam na yaifa thauni amadi tengbang pibagi thauram ama leima pokpom awang laikai community hall da ngarang pangthokre hiramasida paudam ama Gojendro masin manau taruk ki manungda khwaidagi ahalni masagi chahi kulumdoi sure Haujik 11 class tamliba Gojendro angang oiringaidagi football sanabana mahaki amata ngairaba manglan oirakli Jingphu Road Athletic Union Crow Laima Pokpamda ahanba oina football sanaba horakhi anisubu oina Laima Pokpam khunpham sanaroi luf Lasal ahum suba oina YWC Langtabal mari suba oina Manipur Sport House manga suba oina RCFC Kolhapurda mathang sanarakle Manipur Sports House Imphal na sponsor tawduna sahi sigi January ahumdagi taruk phawba Nagpurda pangthokhiba Slum Soccer National Championship ta saruk yarubadagi Krida Vikas Santa KBS Federation for Slum Club ki mityang makhada England ki Cardiff Walls da pangthokadoriba Homeless World Cup da yaunanaba India team sembada khalakpani hairi Maxi football gi masana se yamna pi ngai degi hongna yamna pamjarakpa ada ekhoi gi family jina yamna leijadaba lairaba family ama oiba maramna mak po atopa lam da chalan bagi khudong chabje khoi khara warakhi adubu mahangna pamjarakpa gi damakta ekhoina kadai bawa hona jigi haidna ekhoi leimnai bi silinau sing khoi sina pullaga mahangna pamjarabnina maki pamjab lamji da chalalaji haidna ekhoina yamna wana hona jarga semkala kana makpu football gi lambi da pusallakhi bani Makhata na Gojendro July amadagi manga fauba Nagpurda Tottenham Hotspur Football Club TSFC gi Star Coast amagi makhada practice tawgani July 3 tagi taramanga fauba Scotland gi Coast Andy Hookna aduga July 15 dagi kun fauba Slum Club India gi Coast Banker Mahajana training pigani July 18 da Nagpur thadoklaga Scotland gi Edinburgh July 12 da yoraga THFC gi makhada July 15 da Street Football Scotland gi exchange program da saruk yagani matung July 16 da Cardiff da thunglaga mathang numita Homeless World Cup yaugani hairi apokpa mapa ibohal lomi oiduna sel thok tragasu machagi aningba thungnanaba machin manau singi matenga loinana machagi ningba thunghangani lephori ibohal na phongdorakpada magi apambasi tawjarasanu haina mapagi machil manau singa punna mana chatke hairiba makhai thananaba hotnari haiki ngasibo maji sanabagi lamsida man hek chatke hairingai thage haiduna mana pamjabagi line da tawrobnina sinau khoi dum tanadana dum mana tawri magai dum honnagani na leijeri khoi abai jangdi sajina man chatpagi matangida leitabnina khoidi aduna
ꯀꯔꯥꯏꯗꯒꯤ ꯀꯩꯗꯒꯤ ꯍꯣꯠꯅꯗꯅ ꯑꯃꯒ ꯆꯦꯟꯅꯗꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒ ꯇꯧꯔꯒ ꯀꯟꯅ ꯍꯣꯠꯅꯕꯤꯌꯦ ꯆꯥꯅ ꯁꯨꯃꯥꯏꯅ ꯆꯟꯅꯤ ꯍꯥꯏꯕꯗ ꯑꯩ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯏꯁꯥꯁꯤꯗ ꯒꯣꯖꯦꯟꯗ꯭ꯔꯣꯒꯤ ꯎꯅ ꯁꯥꯕ ꯐꯛꯂꯥꯡꯋꯥꯏ ꯇꯩꯕ ꯂꯣꯏꯔꯕꯁꯤꯡ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯠꯁꯤꯡ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯕꯦꯅꯔꯁꯤꯡ ꯊꯦꯠꯄꯅ ꯃꯥꯒꯤ ꯄꯦꯟꯖꯕ ꯑꯣꯏꯅ ꯂꯩꯔꯝꯈꯤ ꯇꯨꯝꯐꯝ ꯀꯥꯗ ꯐꯃꯨꯡ ꯑꯃꯗꯤ ꯃꯐꯝ ꯅꯥꯏꯗꯅ ꯐꯨꯠꯕꯣꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯈꯣꯡꯎꯞ ꯕꯨꯠꯁꯤꯡ ꯆꯥꯏꯊꯣꯛꯄꯅ ꯂꯩꯇꯦꯡ ꯑꯣꯏꯅ ꯂꯩꯔꯝꯈꯤ ꯃꯈꯥ ꯊꯥꯕ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯣꯏ ꯀꯌꯥꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯂꯦꯛ ꯆꯥꯃꯤꯟꯅꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯕꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯕꯛ ꯑꯣꯏꯔꯤ ꯍꯥꯏꯅꯁꯨ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯥꯟꯅꯔꯣꯏ ꯑꯣꯏꯔꯤꯕ ꯒꯣꯖꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯅꯤꯡꯉꯤ ꯃꯤꯌꯥꯝꯅꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯈꯤ 21 ꯗꯩꯅ 23 ꯐꯥꯎ ꯁ꯭ꯀꯣꯠꯂꯦꯟꯗ ꯂꯩꯔꯅꯤ 27 ꯗꯒꯤ ꯑꯃꯨꯛ UK ꯋꯦꯜꯁ ꯍꯥꯏꯕ ꯂꯝꯁꯤꯗ ꯑꯃꯨꯛ ꯑꯩ ꯇꯣꯔꯅꯥꯃꯦꯟ ꯍꯧꯔꯒꯅꯤ ꯑꯥꯒꯁꯀꯤ ꯗꯦꯠ 3ꯗ ꯇꯣꯔꯅꯥꯃꯦꯟ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯅꯥꯒꯄꯨꯔꯗ ꯑꯃꯨꯛ ꯍꯜꯂꯛꯑꯅꯤ ꯅꯥꯒꯄꯨꯔꯗꯒꯤ ꯍꯜꯂꯛꯑꯀꯥꯟꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯁꯤꯒꯨꯝꯂꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯅ ꯏꯃꯨꯡꯒꯤ ꯏꯟꯀꯝ ꯂꯩꯇꯕꯗꯒꯤ ꯁꯨꯝ ꯂꯦꯞꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯦ ꯄꯥꯋꯔ ꯍꯥꯎꯁꯅꯤ ꯍꯥꯏꯕꯗꯨ ꯌꯥꯔꯣꯏꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯒꯣꯖꯦꯟꯗ꯭ꯔꯣꯒꯨꯝꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯊꯤꯕꯤꯔꯒ ꯌꯦꯡꯕꯤꯔꯒ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯁꯦ ꯃꯊꯧ ꯇꯥꯔꯤ ꯀꯦꯃꯦꯔꯥꯃꯦꯟ ꯙꯅꯆꯟꯗ꯭ꯔ ꯍꯨꯏꯗ꯭ꯔꯣꯝꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯍꯨꯏꯗ꯭ꯔꯣꯝ ꯔꯣꯃꯦꯟ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯂꯩꯃꯄꯣꯛꯄꯝ Nambol Sanoi College ki campus ta ngasi swimming pool ama college asigi principal Dr. Sorojinina Sangadona miyamda maruoina mahiroi singda khusinakre. Madam mai ke supi tar. Fayeng Gam Panchayat na sinduna ngasi lamdam adongi haukiba national sub junior amasung preteen pencaksilat ngakpigani Sub Junior amasung preteen pancakeslat championship 2019 da laibak asigi mingset purokraba sanaroi sing okpugi thoram ama Fayeng awang laikai gi cultural hall da pangthokre championship asida Manipurna ahumsuba taraki thoram aduda sargya kiba Imphal West district ki deputy commissioner and Pravina Hana youth affairs and sports ki sakhang lamdaba pancakeslat asi ikui dingai da hek sakhang lakhibadagi Manipur gi sanaroi sing na mingset mathang purakpa ngaliba asi coach amadi sanaroi singi hona zamanani haike masi sakhamba adum discipline amoy wera ne hojik na initiative moy hojik sport makana da sports director ki makada sports incentives and say bring people rotundro khamani people adana sigi tournament se definitely recognized tournament so wera banina recognized tournament which is kali karamba association ba recognized association recognized discipline Sinmo oitadi moy goal Manipur team gi coach and Rubindro amadi sanroi singna masana asigi matik chaba infrastructure amadi sanroi singi yaifana ba laingak na yengsing haning bagi apamba kaya amasu fongdorakhi angang singjigi khanjaraga akhoi gi Manipur da sport ki power house ne da lairaga sarkar gi maigai da karimata kanaba idi course matik chan course lairaga so course ki thaba happy daba adagi infrastructure fana matik chana pibi daba migi atop state tadi ibal Haryana Punjab adagi atai kano dagadi akhoi gi sport se state atop di moigi facility si am chauna piba akhoi gi Manipur da sport se power house ne harga akhoi sarkar na kaimta wawai tabsida akhoi yamna nungai taba phaujai akhoi na semning iba angang di akhoi na changjilurba sinbam ne na akhoi isamak paisa phangba phangdaba adugi tarai thoktana akhoi isa ji ka thoga akhoi na player sing ji semjabagi akhoi isa da ka thokjarabani national chacharuba se yam nungai chatpadaju hanak aina goal phangpaje asuki matuk yam harawe isada nungai basu pokjai aduga lam journey japadasu adum nungai aduga akhoi ojana ju yamna fajana pubiye singai asi aina national thakta chacharuba sida silver medal lorpaje yamna harawe haibadi na hangdak na ahan bane chachauje aige aduda wa kiba oja akoina wara kanda ojana
वाबदो अदु हेक उबगा अखोई वाब अदुम फाये दुदा खितंग कनो याम हरावे आइगे ओजा अमदे इमा आइगे इमा इपादा पिनिंग आके बैठिए जो भी नेशनल फेडरेशन के पदाधिकारी है वो मंच पे आए ngasi nungthil phone ki ba pause singda kari kari maru eba paw yor bage habdo mem punna mum yeng tamnasi कंगलईपा की मैरा स्टेट की थाकता सुचानपुर बन महासभ थौरम पांथोखरे सिंग पोपी थाबा उमंग कोकथोकपा नुंगलेंगोय लोकथोकपा खुदक्तगी लेपियु सीएम लबुक तैसिंग खरदंग ओइबसु फंगनबा मिफम ngasi नुमिदांग वायरम पांथोकदौरी राजनीति की चरांगनबा करिसु लेत्रे हाइबा यारे सीएम मिनिस्टर जयंत कुमार थंबान खोंगदा हेल्थ अवेयरनेस सेंटर हांगदोखरे नोंग सुरक्तबदगी लमजिंग वांगदिंगी लौमिसिंग कोकता खुद हापतुना खांगनरे पांदम हुमद्रा सुबा बन महासभ पाकसन पांथोखरे एक इस पॉलिसी मखादा इम्फाल सुचापुर सिंहाट अमदी बियांग अनि सुबा रूट ओइना थमनबा लेंगांगना होनरगनी सीएम डॉक्टर अमदी पेशेंट इमुंग अमगुमना लोइनरबा मतमदा अनालायंगी खुमांग चौसिनबा ngamgani जयंत कुमार वकत मिफम नोंगमैना नमलगा मिसम फुबा यानिंगदे इरेइमा पैकेज ड्रिंकिंग वाटर बोतल थिंगले राजो कंगला पाव हुमद्रा सुबा बन महासभ चीफ मिनिस्टर सुचामपुर होदोखरे मपा ममान हुंदोक लंब अंगांग तरुक लुपा लाख 23 एक्स गेसियर पिरगनी सीएम लेबाक की लुरबा तानफमदा फमुनबा खुतक लेकबदबनी लैरिक लेमा पुलिस पर्सनल अमन मियोय अहुम फु सखिबगी तमायोक प्रोटेस्ट तौखरे एडिटर द केहलपि थोंग अमजुन कंडेम तौरकली मानवा उचार थाबई कुमई सीएम होदोखरे लौ उब यादबा लबुक तहयेंदगी पंपसेट पिगदौरी सीएम RDNPR डिपार्टमेंट थाबक फजना तौनबा मिफम पांथोखरे लेंगांगना पिरिबा हेल्थ बेनिफिट सिंगी कानाबा लौबियु लोइसलकपदा मियामदा मरुइबा पाव मुकहना पिजरी सरकार असगी मनुंगदा पेन पेन दा खरा लेनबा खक्तनी अथुबदा वारसिन अमदी पुरक लगनी हाइना चीफ मिनिस्टर ना फोंदोखरे हौजिक लैरिबा पॉलिटिकल की चरांगनबा असि लाखलिबा नुमित निनी हुमनी की मरुंगदा चप चाब अमा खंगलगनी हाइना दिल्ली दगी ngasi हलखिबा मिनिस्टर TS बिश्वजिना फोंदोखरे स्टेट थाकी हुमद्रा सुबा बन महोत्सव की थौरम चीफ मिनिस्टर N बीरेन सरुक यादुना चुराचानपुरदा पांथोखरे स्टेट की मफम कयादसु पालन थौरम पांथोकनखरे MGO M2 की JSC ना लाउथोखिबा नुमित निनी की मास कैजुअल लीव की खोंजंग ngasi संगसिनबा हौखरे ngasi gi wenadi Manipuri paw matang sida loijare mieng tabiru punampu ARUNBALA mukana khurumjari